Pausi di Yumpam Oiba Marui Pau Karab de Dojeri CPI-M ki activists ani Hatkhre Kerala da CPI-M ki jutruing ki activists ani Mioi manga ki kangbu amana thang ten Chinaduna Hatkhre Siki basic aduni masagi sahi kun mari suraba Hak Muhammad Amasung masagi sahi kun thagani thoi suraba mithi lasni aire Thagdok adu state capital dagi kilometer manga rom lapna leiba Banja Ramudu da thang kilometer ki ahing da thokibani Mihaching aduga mari Loinana hojek police na Mioi mari fare aire Chief Minister Pinarayi Bijian Yaona CPI-M ki makok thong balu ching basingna Mihaching adu condemn tawba ka Loinana thijenaba order thokrabasu Congress Party na de Nakhoina mehat pasing adu da kari gumba thawdang amada lokhiba leite haina phongdokre Local police na su party siga wafam asi confirm tawre aire thagdok adu ahing dong yai yoram dai da laikhetra Mioi ani asina motorbike amada tongtuna lakpada atopa bike ani da lakhiba Mioi mangana khamlaga attack cha tharkiba ga Loinana thokibani Mithalas Tawdok Topam the Shiki Amasum Muhammad Na Hospital the Shiki. Chief Minister Bijian na Mahaki Facebook post Tamtira Mihaching Adu the Chanaba Mioi Kudingmak Paragani Amasung Mihaching Adugi Madam the Kangdok Lagani Aina Pongdoki CPI-M ki State Secretary Balakrishnan na Thiru Anam Numita Pangtok Leben Mihaching Adu Congress Party ki Khojin Thorang ni Aina Pongdoki Atopapau Amadana Nan Manipuri Amagi Emunggi Mioising Furamle Impal ki Thangal Bazar City Police Station manakta Lamgi wahuda civil dress lakwa police oigani haina Chingnaba singnek to nan Manipuri imung amagi Mioising tamthina phobiramle Thawdok asiga mari leina police na advocate ama Yaona Mioi manga Hatkhre Ngarang ayuk pung 3 minute kulfrom taba matamda City Police Station ki manak na Thangal Bazar ki hotel jai phabaga hek thangna na leiba Manos Kumar Jain koba amagi masin manausing na leiba yungi ket thuwairaga Nongmei thang amadi jona chingba pairaga Mahendra Kumar Jain amasung Maki Loinabi Subha Jain Kobi Amana Chinglaga Nakhoina neglect possible dress the police person khara Yaona Mioi manga taruk laklaga Manos Kumar Jain ki imung manungi Mioising tamthina phuram khibani aire Nan Manipuri Nakhoina Manipur dat Mapu Oiba Yabra haibani singba Yaona phajadaba tabada nungaitaba wahei wata sing sinaduna racism manba mongda phuram khiba thong aduki matangda Manos Kumar Jain na City Police Station ki office in charge da aiba wakat ama pisinduna maral laiba Mioising adu phagat pinaba pisankhre Thawdok adu da soklaba Manos Kumar Jain ki marau nupa Manish Kumar Jain ko khot amasung khong da sokpa amasung makhoi ki sahi taraga taruk khakta ngai riba masanupa Mike Jain Makhut pambo amasung pambom amasung khochara sokpa Raj Medicity da pukhatuna laikanaki aire Manish Kumar Jain amasung Mike Jain Yauna Thangal Bazar da leiba yumda ngasi pawmi sing ko unaba da Manos Kumar Jain na ai mahaki sagai ki masin manau thokpa Mahendra Kumar Jain na makhoina Lairipa mapama puna thambira balam aduki matangda sai nabadagi court haujike sathaduna laire adubo ngarang ikhang khangau na Mahendra Kumar Jain amasung mahaki Loinabi Subha Jain na civil dress the police person jauna connect the Mioi manga taruk puduna laklaga mahaki imung manungi Mioising na khut tharambani lakliba nupa sing aduna mahaki manau nupa Manish Kumar Jain ki Loinabi Puja Jain ki masada inba samda sing mana sing basu tawrong ke Loinana mahaki manau nupa atomba Mukesh Kumar Jain dan Nongmei Utuna ki lambaga Loinana Maki Loinabi Pallabi Jain na illiba dubata phina singba Chinglamki Imung manungi Mioising da khutharam khiba amasung ki hanlamki ba civil dress da lakhiba police personnel sing adu car amadu tongduna lakhibani Nongmei amasung mi siba yapa thang jochaina singma pairaga lakhibani Makhoina nan Manipuri Makhoina Manipur da Mapu oina leiba Yabra nathwai hingning lebadi jom asi thatuktuna satkro aina ki hanlamki Loinana phajadaba wahei wata kaya sinaduna racism ki thong chatharambaga Loinana imung manungi Mioising phuram khiba asina hojik imung manungi Mioising da akiba phaunare tangdu leitana leiba ngamdre karigumba makhoi ki imung da tung da phatanung da thorakpa tarapade ngarang mahaki jum da changlakla phausaram khiba Mioising aduna daita pugodabane thawdok aduda chenaba singge video recording photo loina maklai aina Manos Kumar Jain na phongdokhe mahakna makhatana hai Nongmei paiba police civil dress head ba Yauna mahaki imung da kelam leba Kehlamba asina imung manungda kari thorakadagi aibagi aki phawre Sarkar na senbiduna security na makhoi bangak senbiyo ngarang ge thawdok aduda misi be jaba khulai pairaga attack sa tharamkiba aduda Chanaba Mioi police na phagatuna ain gi oiba charak pibiyo aike Amarom da ngarang ge thawdok aduga mari leina na ngasi City Police na FIR number 55/8/2020 City PS under section 307 326 354 427 IPC and 27 Arm Act ki makada Mioi manga Hatkhre phagatla basing adudi Thangal Bazar dagi Mahendra Kumar Jain sahi humpuga humdoi amasung mahaki Loinabi Shobha Jain sahi 89 mayang Imphal dagi Asem Samandro sahi 13 amasung Asem
Itar Chauba Zai Kuntraga Mapan Amasung, Mayang Impaldagi Advocate Tokjom Sur Zai Yankai Taru Pagatuna Ngasi, video conferencing Kutang the Duty Magistrate Impal West the Puthokre, Pagalabaching Asi Nubit Humnigi Riman Lautakre. Maragasida, Nupi Amadahida Capsin of Honaram but the Chanaba Mioi Amasu Pare. Ngasi dagi na sahi ni panhin bagi mamang komsa so lising ani tarani thogi me kun mapan ginung thilpung manga makharum tarak pada Impal Police Station ki manung chan bathang mai ban hijam dewan laikai de laibe nupi ama imung da pikli be masa nupi ga laging eta mioi ahumna gan boy da makut punsin bagal loinana machinchu manchilaga karino khang da bihida ama shirin da hapsilaga kapna bo na rambagi thodok da chena ba mioi ama so police na phagat khre police na thodok sigi matang da Hana na Chinabani Haiba Mioi ani Paduna Makoi custody the Tamling Ida Paraba Atopa Humsuba Mioi Adu Ngarang Police Duty Magistrate the Police Custody Remand Prayer Tauraduna Puthora Kre Magistrate Nasu Prayer Asiki Matungina Mahakpo Ngarang the Gihoraduna Batangtagi Mari Power Police Custody the Remand Taukre Nakalamarom da Garina Hui Chinglaga Puba Chanaba Semlamba Mioi ani Bel Pikre Gari Masa Motorcycle Ama Tauraga Taurina Punba Hui Ama Lambi the Chinglaga Puba Amasung Hatlaga Chana na Semlamba the Chanaba Mioi ani Bel Pikre Tautuk Asiki Matang the Lampel Police Nagarang Pagat Kiba Mioising Adudi Hui Aduba Lambi the Chinglaga Purambatia Motilan Sahini Pugatared Apopo Lakitapati Ashauba Lari Yang Makalaikai Amasung Hui Aduba Tong to the Sana Nabakita Maxelomba Jorsem Moinau Zai Kontrakamanga Apokwa Wilson Moinau Kawe Ukrul Ginganga Piles Dagini Ausina Impalkitankul Avenue da Labani Case Asiki Matung in a police Namiu and is a Pagat Padagi Jorsem Moinau Hui Zaningi Haina Hui Adu Lairaga Maki motorcycle the Taurina Pulaga Lambi the Singduna Puraga Jorsem Moinau the Yon Bani Aduga Machibo Jorsem Moinau Tong the Sana Nabakita Hatlaga Semling da Asembasing Aduga Kwana Pabani Iri Police Namakoi and Ibongasi Ship Judicial Magistrate CPI-M Impal Iski Court to Putorak to Namatangtagi Taramari Pawa Jail the Tapina Prayer Tauroki Aduba Police Judicial Custody Prayer Asipamakoi Edina Objection Tauduna Court case Asidagi Bill Pivi Nava Prayer Tauroki Makoi and Himakida Lekiba Council RK Gopal Gimakidagi Bell Prayer Adugi Matang the Mahaki Oiba Submission Court Tamki Arabetta Contensing Asigimariba Paukara Siba Pautam Zeriba Manipur Local News YouTube channel Amade Facebook page Sidagi and Biribapuna Maputaka Jeri Loinana channel Adom the Kanarabadi subscribe like and share Tawaka Wikan Punamapu Amukana Takachari.